Thana Masabuchin Kuki Zo Army CKMA gi Commander in Chief ni Haijaba Churachandpur District ki P Mongjong Khuldagi Meeoi ama AK-47 rifle ani amasung sel oina lupa lakh amaga konana fare haidi farba Meeoi asigi maming Pau Kholen Guite kawi mahangarang Security Force na Churachandpur PS na koliba S Monumam Khulgi mafam amadagi fabani Mangondagi Magazine aniga konana AK-47 rifle ani maru kuntraga mathoi SLR LMG gi maru chamo yangkhai bulletproof pouch ama mobile phone ani amasung car Hyundai Creta registration number kunga mari BH06768 ga konana fabani hari Mahang Manipur amasung India lenga ka sugi ayaba thamnariba Kuki Zo militant singidama Indo member ngamkhai paringda khusukulai sing puthok pusin tawbada chenaba Meeoi ni hari su tawnariba UK LF ki leader amagi yumdagi drug faba changluba police singda khunja sing attack tawrakre Chandel gi SP gi Yaona police ki gari ahum thugai rakre Assam Rifles lakpadagi personal amata sokhodre haukiba lebak pokpa numita police ki special commando personal singna haiba Kharana registration number yaudaba car anida tungduna Imphal East district ki Sagolmang PS na koliba Khewa Furjagi mafam amada Meeoi ama fanaba changselubada mafam aduda leiramba MG Nariga gi card paiduna thabak suramba khunja singi marakta pau fauna hogdabadagi car anidu akai tui thoan bagal loina commando personal kharada fauba furakpagi thodok thokhibada chenaba Meeoi ani ngarang police na yumnam patlo awang laikai digi fagat lingai gi CHEIRAK Manipur amadi union lenga ka suspension of operation sugi khuyek pinabada yauriba United Kuki Liberation Front UK LF ki luchingba amagi yumda police na BSF ka loinana illegal drugs sing faba changlubada khuladu gi khunja singa thingba piraktuna combined force ta attack tawrakpadagi Chandel SP ki gari yauna police ki gari ahum akai toi thokre ani suba thodok asi ngarang Numidang pung 8:30 rom tarakpada Chandel district ki Chakpi Karong police station na konba T Kotlen khulda leiba UKLF ki luchingba Lunkho pau hofkif ki yumda district adugi SP Dharmendra Tiagi na luchingba combined force na changsenduna illegal drugs sing faganaba recho thanaba hona rubada thokibani haidi pau sina haisu gi khuyek pinabada yauriba UKLF ki luchingba sigi yumda illegal drugs sing thamle haibigi pau tabadagi SP masamangna luchingduna thihumbagi thabak chothanaba changsilubani adubu mafam aduda police na luchingba combined force changsilakle haibigi pau tabadagi khuladugi masing yamlaba khunja sing thoraktuna UKLF ki luchingba sigi yumda thiba humbagi thabak chathaba yaroi haiduna thingba pirakhibani masing yamlaba khunja sing aduna chaituba tup yauna Nungna chingba season aduna combined force attack tawrakpadagi nachana Chandel gi SP gi Yaona police ki gari ahum thugai rakhibani adubu thodo adugi pau tabadi Assam Rifles ki masing yamlaba personal sing changsilaktuna ahenba security ki thabak lokhalakpadagi police personal sing amata asopan yahogre hari ngarangi thodo asigi matangda police tagi fangba pauna hai Lunkho pau hokki fariba UKLF ki luchingba si drug yamna chawna lalonba Meeoi amani haibigi akaknaba pau fangbadagi matam kharagi mamangdagi hauna police na mahakpu Kupna sena duna rakhibani mahangna wholesale gi mamalda Chandel district Kakching district ki Sora amadi Thobal district ki Lilong yauna tungan mafam singna drug supply tawi haidi maki mathakta handak police na thijinba horakpadagi numit kharani gi mamangda mahak mayum thadok tuna chatkhraga Kolkata gi mafam amada leire haiba sukhang mangam khi Kolkata dagi Manipur da amu halaklaga Churachandpur district ta numit humni marini muk leiramlaba matungda mahakna namduna miyamdagi selmunba amadi drug yonbaga mari leinaba thabak khara chatharakhibani haidi Pausina makatana haibada mahak numit nini humni gi mamangda Chandel da halakhibani amadi ngarang mahaki yumda drug leiba lakpa Meeoi amaga puna leiminari haibagi pau fangbadagi changsenduna re chathanaba honakhibani haidi adubu Lunkho pau hawki fariba Meeoi asina mahaki yum tamna police na luchingba combined force changsilakpagi pau pinanaba thadokpa Meeoi singdagi security force sing lakle haiba khangbadagi drug amasung khulaiga konana mayumdagi nanthokutuna chenkhibani haidi police ki pau na makatana haribadi mahaki yumda Thi humbagi thabak chathanabagi damak changsiluba security force ta khuladugi khunja singna attack chatharakhibani haidi thaudodugi matangda police na regular FIR case ama register tawduna lokhatkibaga loinana hauji investigation chathaba hore haidi panba yabadi February 2024 da su sangdokpagi araiba numit oikhibaga loinana matamadugi Manipur lenga ki maikai degidi makhata na su sangdokpada Saruk yarwe haibigi waref lawkibani adubu mamang thagi ahumdagi hawraklaga Mari fauba home ministry na sinduna Delhi da pangthokiba su tawnariba UPF amasung Keno giluchingba singa numit nini chupna wari sanaraba matungda September 2025 tagi su yanabag asi chahi amagi oina sangdokhalakhiba hojik tha fadribani Government job mangani ki badagi matai manang mari suba macha fomjilamlei Madhya Pradesh ki Chindawara da primary school da oja oiba maitai manawna Makhoi numi humni khakta ngariba angangbu thabak tatkani ki badagi umangda fomjilaga nungna nansenduna thamlamle haidi adubu angang adudi umangda lakpa Meeoi amana kanduna purakre numi humni da ngariba angang adu district hospital la yengcha thari police na mama mapa adubu faduna wahang paung chat tawbada
ꯃꯈꯣꯏꯒꯤ ꯃꯔꯤꯁꯨꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯔꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯎꯃꯪꯗ ꯊꯝꯂꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ 2 ꯆꯥꯏꯜ ꯄꯣꯂꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯥꯡ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯄ ꯃꯇꯝꯗ ꯊꯕꯛ ꯇꯠꯄ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯗꯕꯒꯤ ꯄꯦꯅꯥꯜꯇꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯟꯖꯨꯒꯤ ꯍꯛꯆꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ JAC ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤꯒ ꯃꯈꯜ ꯑꯃꯠꯇꯗ ꯌꯥꯁꯤꯟꯅꯕ ꯂꯩꯇꯦ꯫ JAC ꯃꯃꯥꯡ ꯊꯥꯒꯤ 10/6ꯇ ꯃꯁꯥꯒꯤ ꯑꯍꯥꯟꯕ ꯑꯉꯥꯡ ꯎꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯇ ꯑꯦꯗꯃꯤꯠ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯒ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯆꯤꯡꯁꯨꯕꯝ ꯑꯣꯡꯕꯤ ꯃꯟꯖꯨ 33 ꯃꯄꯨꯔꯣꯏꯕ CH ꯅꯤꯔꯟꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯤꯔꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖ ꯇꯧꯈꯤ꯫ ꯉꯁꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JAC ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤꯒꯒꯤ ꯃꯥꯏꯀꯩꯗ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯥꯁꯤꯟꯅꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯛꯄꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯇꯧꯔꯛꯇꯕ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯛꯇꯕꯗꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯊꯥꯔꯒꯗꯤ ꯉꯁꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯉꯥꯏꯐꯗꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯛꯂꯦ ꯍꯥꯏꯈꯤ꯫ 2G 3 ꯐꯥꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ RPF PLAꯒꯤ ꯀꯦꯗꯔ ꯑꯅꯤ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡꯗꯤ ꯀꯣꯟꯊꯧꯖꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯒꯦꯟꯄꯥꯏꯕꯝ ꯂꯣꯀꯦꯟꯗ꯭ꯔꯣ 29 ꯑꯃꯁꯨꯡ ꯇꯔꯦꯟꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯏꯟꯗ꯭ꯔꯖꯤꯠ ꯅꯤꯡꯊꯧꯖꯝ ꯑꯦꯂꯥꯏꯁ ꯑꯉꯧ 61ꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯃꯌꯨꯝꯗꯒꯤ ꯐꯥꯕꯅꯤ ꯑꯗꯨꯒ ꯏꯟꯗ꯭ꯔꯖꯤꯠꯅ ꯔꯤꯝꯁ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2, ꯂꯨꯄꯥ 1,110 ꯌꯥꯎꯔꯝꯕ ꯋꯦꯂꯦꯠ ꯑꯃ, ꯑꯙꯥꯔ ꯀꯥꯔꯗ 2, ꯇꯥꯇꯥ S ꯍꯣꯜ ꯀꯥꯔ AX01 NC1476 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯋꯥꯏꯔꯣꯛꯄꯝ ꯁꯅꯥꯍꯜ ꯑꯦꯂꯥꯏꯁ ꯅꯣꯡꯗꯝꯕ 43 ꯀꯧꯕ RPF PLAꯒꯤ ꯀꯦꯗꯔ ꯑꯃꯁꯨ ꯃꯌꯨꯝꯗꯒꯤ ꯐꯥꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ MP ꯕꯤꯃꯣꯜꯅ ꯑꯦꯌꯔꯄꯣꯔꯠꯀꯤ ꯁꯦꯅꯤꯇꯦꯁꯟ ꯋꯥꯔꯀꯔꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯉꯁꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯁꯦꯅꯤꯇꯦꯁꯟ ꯋꯥꯔꯀꯔꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯕꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ MPꯅ ꯁꯦꯜꯒꯤ ꯃꯅꯥ पीदुना इकाई खुमनखरबसिंगदी लुपा 5,000 की अहानबा मनादा H बिनासकी लुपा 3,000 की अनिसुबा मनादा L गंबिनी अमसुंग लुपा 2,000 की अहुमसुबा मनादा I रजेनी मकोक मथंग तारबसिंग असि खक्ता नतना Y सनाहनबी P इनाउचा अमसुंग KH प्रमोदिनी दसु MP लुपा 1,000 की कंसोलेशन प्राइसिंग यंथोकी। एयरपोर्ट असिगी ख्वाइदगी मथौदा कथोक्तुना थबक तौरकपा सैनिटेशन वर्कर्सिंग खंगतपगी थबक असि एयरपोर्ट ऑफिशियल अमसुंग सुपरवाइजरसिंगना चथबगा लोइनना को वर्कर्सिंगी मरक्तसु रिव्यू तौदुना एयरपोर्ट असिबु लुनाना थमनबा होनबसिंग थिदोक्तुना खंगतपनी हाइरी। मखोइबु ngasiगी नुमित असिदा इकाई खुमनबा उत्तुना सेलगी मनासिंग लानथोकपनी हाइरी। कार एक्सीडेंट अमा सिरे अहुम सोकले ngasi नुमिदांग पुंग 9 मखाइरोम तारकपदा बिष्णुपुर डिस्ट्रिक्ट की फौगवाकचौ इकाई पुलिस स्टेशन कोनबा क्वाक्तादगी चरांगपाट एरियादा लैबा कैनल अमदा मियोय मरी तोंगदुना लाकपा कार अमा तासिनबदा मखोय मरीगी मनुंगदा मियोय अमा कनबा ngamdana लैखिद्रे अदुगा अहुमना लैकनखरे हाइरी। मखोय मरी साइटोंदा इसै नोंमाइगी थरम अमा येंगनबगीदमक लंबी फाउदुना लाकपदा क्वाक्तागी चरांगपाटा इसिंग चेलिबा कैनल अमदा कार अदु तासिनबनी हाइरी। लैखिद्रबा अमसुंग सोकलबसिंगी ममिंग मथा खंगबा ngamkhidri। गवर्नर जॉय कुमार बलाना महौसागुमना ngasi इम्फाल की गांधी मेमोरियल हॉल दा पांगथोकपा महात्मा गांधी मपोक कुमोन थोरम अमसुंग सिटी कन्वेंशन सेंटर दा पांगथोकिबा ममांग थागी 10 तगी हौदुना चथरकिबा नेशन फर्स्ट @75 कैंपेन लोइसिनबगी थोरमदा सरुक यारमलबा मतुंग ngasi नुंगथिल पुंग अमा मखाई तारकपदा इंडिगो फ्लाइट अमादा दिल्ली गिदमक इम्फाल थादोखरे। ngasi इम्फाल दा मरोइबा थोरम अनि दा सरुक यारमलबा मतुंगदा महाकना दिल्ली दा चटख्रिबसी करी मरमगिनो यूनियन लेंगा की मरी लेनबा मिनिस्ट्री की माइकैदगी महाक पुलाकनबा खंगलखिब्रा नत्रगा महाकना मणिपुरदा हौजिक ओरिबा लॉ एंड ऑर्डर की फिबम यावना वरोइसिन पुरक्तिबा लान असिगी मतांगदा मरिक चुमा रिपोर्ट अमा यूनियन लेंगाकता लानखतनबा चटख्रिब्रा हाइदुना पाउचेसिना खोंगुल लिरुबदा फंगलकपा रिपोर्ट सिंगना हाई। ngasi governor na इम्फाल की तोंगान मफम अनि दा पांगथोकपा मरोइबा थोरम अनि यावरमलगा दिल्ली दा प्रप चटख्रिबसी महाकपु यूनियन लेंगा की माइकैदगी कौरखिबा लैते अदुबु नुमित खरनिगी ममांगदा महाकना चेयर लौदुना राजभवन दा पांगथोकिबा गवर्नर इन काउंसिल की मिफम दा पांगथोकतुना खन्नखिबा मणिपुर की चौखत थौरांगी मतांगदा चंगदबा सेल यावना लोइसिनगदबा प्रोसीजर सिंग लोइसिलुनबा चटपनी हाइरी। प्रेसिडेंट रूल की लेंगाक मखाताना यूनियन लेंगाकना था 3 सांगदोखलखरबसु चलिबा अक्टोबर था असिगी मनुंगदा अनौबा लेंगा अमा
ꯂꯤꯡꯍꯜꯂꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤꯕꯅ ꯃꯁꯤꯒꯤꯗꯃꯛ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯉꯁꯤꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯊꯝꯕꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯆꯤꯌꯔ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯒꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄꯦꯟꯁꯅꯔꯁꯤꯡꯒꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯄꯤꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯕꯦꯛꯂꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯇꯥꯟꯅꯔꯨꯅꯕ ꯆꯠꯄ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ IDPꯁꯤꯡꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯄꯗ ꯆꯪꯕ ꯃꯊꯧ ꯇꯥꯕꯁꯤꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯕꯤꯔꯛꯅꯕ ꯇꯛꯁꯤꯟꯕ ꯆꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ 7ꯗ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯅꯪꯅꯕ ꯊꯥ ꯑꯁꯤꯒꯤ 6ꯗ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯍꯟꯗꯛꯇ ꯏꯀꯣꯟ ꯀꯣꯟꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯒꯚꯔꯅꯔꯒꯤ ꯆꯥꯔꯖꯁꯨ ꯄꯨꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯐꯥꯔꯁꯠ ꯂꯦꯗꯤꯒ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯗꯤ ꯃꯍꯥꯛꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯂꯥꯛꯂꯒ ꯐꯥꯔꯁꯠ ꯂꯦꯗꯤꯅ ꯗꯤꯃꯥꯄꯨꯔꯗꯒꯤ ꯗꯦꯜꯂꯤ ꯇꯝꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯈꯪꯕ ꯍꯧꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯗꯦꯜꯂꯤꯗ ꯍꯦꯛ ꯊꯨꯡꯕꯒ ꯄꯟꯊꯗꯅ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯧꯔꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯔꯨ ꯑꯣꯏꯅ IDPꯁꯤꯡꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯍꯜꯂꯛꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗꯦ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯂꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯔꯛꯂꯤꯕ ꯅꯦꯁꯅꯦꯜ ꯀ꯭ꯂꯤꯅꯤꯅꯦꯁ ꯗꯦ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯗꯤꯋꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ JM ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯂꯥꯟꯊꯦꯡꯒꯤ ꯃꯇꯝꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯄꯤꯔꯝꯕ ꯑꯆꯨꯝꯕ ꯅꯟ ꯚꯥꯏꯂꯦꯟꯁ ꯑꯃꯗꯤ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯉꯁꯤꯒꯤ ꯃꯇꯝ ꯁꯤꯒꯁꯨ ꯑꯗꯨꯃꯛ ꯆꯥꯅꯔꯤ꯫ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯡꯂꯣꯝꯗ ꯍꯦꯟꯅ ꯄꯨꯈꯠꯄ ꯑꯃꯗꯤ ꯏꯁꯥ ꯏꯁꯥꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯃꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯂꯧꯅꯕꯒꯤ ꯏꯅꯣꯠ ꯄꯤꯔꯤ ꯍꯥꯏꯈꯤ꯫ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ ꯍꯥꯏꯔꯗꯨꯅ ꯒꯚꯔꯅꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯦꯅꯤꯇꯦꯁꯟ ꯑꯃꯗꯤ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯂꯝꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯦ ꯂꯨ ꯅꯥꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯊꯥꯛꯇꯁꯨ ꯁꯛꯈꯪꯂꯦ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯂꯨ ꯅꯥꯟꯍꯟꯕ ꯑꯃꯗꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯐꯒꯠꯍꯜꯂꯛꯅꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯤꯌꯥꯝ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯈꯨꯠꯁꯝꯅꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯈꯤ꯫ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯀꯌꯥꯗ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯍꯜꯂꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯣꯠꯊꯣꯛꯁꯤꯡ ꯑꯃꯗꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄꯒ ꯂꯣꯏꯅꯅ ꯁꯦꯟꯊꯣꯛ ꯂꯩꯍꯟꯕꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯤ ꯍꯥꯏꯈꯤ꯫ ꯂꯨ ꯅꯥꯟꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯒꯤ ꯃꯆꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯗꯨꯅ ꯂꯨ ꯅꯥꯟꯕ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯐꯒꯠꯍꯟꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯒꯚꯔꯅꯔꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁ꯭ꯄꯤꯀꯔ ꯇꯤ.ꯍꯩꯆ ꯁꯩꯇꯕꯔꯇ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ MLAꯁꯤꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯁꯤꯚꯤꯜ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯇꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯗꯥꯟꯁ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯔꯘꯨꯄꯇꯤ ꯔꯥꯘꯕ ꯔꯥꯖꯥ ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯗꯥꯟꯁ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯑꯃ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕꯥꯜ ꯃꯨꯀꯨꯟꯗꯦꯚ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯏꯁꯩ ꯁꯛꯈꯤ꯫